ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯊꯥꯏꯅ ꯂꯟꯊꯩ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯟꯊꯩ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅ ꯃꯌꯥꯝꯗꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯇ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯂꯟꯊꯩ ꯂꯩꯕꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯤꯕꯅ ꯅꯤꯡꯊꯧ ꯃꯁꯥꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯟꯊꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜ ꯈꯨꯗꯤꯡꯗ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯈꯔ ꯈꯟꯒꯠꯂꯕ ꯇꯨꯡꯗ ꯐꯝ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯈꯥꯏꯗꯣꯛꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯝ ꯑꯆꯧꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯝ ꯑꯄꯤꯛꯄ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯨꯆꯤꯡꯂꯗꯨꯅ ꯈꯨꯜ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜ ꯍꯣꯡꯂꯗꯨꯅ ꯑꯃꯨꯛ ꯂꯥꯟꯃꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯁꯤꯟꯗꯣꯛꯅꯔꯝꯃꯤ꯫ ꯉꯁꯤ ꯑꯁꯤꯁꯨ ꯂꯟꯊꯩ ꯂꯩꯕꯥꯛꯀꯤ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯂꯩ ꯈꯨꯜꯒꯤ ꯍꯥꯟꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯑꯗꯨ ꯈꯨꯜ ꯑꯃꯗ ꯆꯠꯈꯤꯅꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯣꯅ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯁꯦ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯀꯞꯅꯤꯡꯉꯦꯗ꯫ ꯑꯩ ꯀꯞꯄꯛꯑꯒꯦ ꯍꯧꯖꯤꯛ꯫ ꯅꯨꯖꯥꯅ ꯍꯧꯔꯛꯑꯗꯧꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯈꯤꯇꯪ ꯇꯧꯕꯒ ꯀꯞꯄꯒꯦꯅ ꯀꯞꯄ꯭ꯔꯥ ꯁꯨꯡꯀꯞꯇꯤ ꯀꯞꯄꯣꯏ ꯅꯪ ꯇꯧꯔꯤꯕ꯫ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯀꯞꯇꯣꯏꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ? ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯅ ꯈꯔ ꯄꯪꯁꯤꯗꯨꯅ ꯂꯛꯅꯕꯁꯦ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯅꯤꯡꯉꯛꯄ ꯑꯩꯁꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯂꯥꯛꯀꯗꯕ ꯂꯥꯟꯃꯤ ꯃꯀꯣꯛꯇꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯦꯛꯇ ꯑꯄꯪꯕ ꯁꯤꯒꯦ ꯁꯤꯅꯤ ꯑꯩꯅ ꯉꯔꯥꯡꯗꯩ ꯈꯜꯂꯤꯕꯁꯤ꯫ ꯅꯨꯔꯩꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯅꯨꯖꯥ ꯊꯥꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯂꯣꯟꯅ ꯀꯞꯄꯗ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯒꯗꯧꯔꯦ ꯁꯣꯝꯗ꯫ ꯊꯥꯔꯣꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯡ ꯏꯀꯥꯏꯊꯤꯕꯤ ꯁꯥꯈꯩ ꯀꯥꯆꯤꯜ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯀꯞꯄꯤꯗꯨꯅ? ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯣ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯗꯅ ꯁꯤꯕ ꯇꯥꯔꯤ꯫ ꯅꯨꯔꯩ ꯀꯞꯂꯤ ꯇꯜꯂꯦ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯉꯝꯕ ꯏꯕꯣꯆꯧꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯑꯩ ꯄꯪꯀꯞꯇ ꯀꯞꯅꯤꯡꯉꯦ꯫ ꯊꯥꯔꯣꯅ ꯅꯨꯔꯩ ꯅꯪꯒꯤꯗꯣ ꯑꯉꯝꯕ ꯏꯕꯣꯆꯧ ꯆꯠꯈꯤꯗꯧꯔꯦ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯑꯗꯨ ꯈꯜꯂꯒꯅꯤ ꯀꯞꯅꯤꯡꯉꯦ ꯍꯥꯏꯗꯣ꯫ ꯅꯪꯁꯨ ꯀꯞꯄꯕꯅꯤꯅ ꯑꯩꯁꯨ ꯀꯞꯄꯛꯑꯒꯦ꯫ ꯊꯥꯔꯣ ꯀꯞꯂꯗꯨꯅ ꯑꯉꯝꯕ ꯏꯕꯣꯆꯧꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯁꯟꯅ ꯈꯔ ꯋꯥꯏꯍꯟ ꯈꯣꯏꯅꯈꯔ ꯌꯣꯝꯍꯟ ꯅꯨꯡꯁꯤꯕꯅꯤꯗ ꯑꯉꯝꯕ ꯏꯕꯣꯆꯧ ꯅꯪ ꯆꯠꯈꯤꯗꯣꯔꯦꯀꯣ꯫ ꯅꯨꯖꯥꯅ ꯑꯣ ꯅꯕꯥꯅꯤ ꯀꯞꯄꯕꯅꯤꯅ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯀꯞꯅꯤꯡꯕꯁꯦ ꯈꯪꯖꯤꯟꯕꯅꯤ ꯅꯣꯏ ꯀꯞꯀꯅꯤꯅ ꯑꯗꯨꯒ ꯅꯣꯏ ꯑꯣꯏ ꯀꯞꯄꯒ ꯑꯩꯅ ꯊꯦꯝ ꯂꯩꯔꯦ ꯑꯩꯁꯨ ꯀꯞꯄ ꯍꯧꯔꯒꯦ꯫ ꯑꯣ ꯑꯉꯝꯕ ꯏꯕꯣꯆꯧ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯣ ꯑꯉꯝꯕ꯫ ꯅꯨꯔꯩ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯨꯖꯥ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯀꯞꯇꯨꯗꯤ ꯃꯤ ꯁꯤꯕꯒꯤ ꯀꯞꯄꯗꯨ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏ ꯀꯞꯄꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯄꯤꯁꯦ ꯍꯟꯒꯠꯈꯤꯒꯦ ꯇꯧꯋꯤ꯫ ꯊꯥꯔꯣ ꯀꯞꯈꯩ ꯀꯞꯊꯣꯛꯂꯨꯔꯒ ꯀꯞꯇꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯑꯉꯝꯕ ꯏꯕꯣꯆꯧ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯍꯧꯔꯨꯁꯤꯗ꯫ ꯅꯨꯔꯩꯅ ꯍꯣꯏꯗ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯑꯉꯝꯕ ꯏꯕꯣꯆꯧꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯉꯝꯕ ꯏꯕꯣꯆꯧꯅ ꯑꯣꯏꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯆꯥ ꯑꯍꯨꯝ ꯂꯥꯛꯂꯦꯗꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯗꯨꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯪꯂꯝꯂꯤꯕꯅꯤ꯫ ꯏꯆꯥ ꯑꯍꯨꯝ ꯂꯥꯛꯂꯦꯗꯅ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯞꯂꯨꯔꯤꯕ꯭ꯔꯣ? ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯂꯤꯗꯨꯕꯣ? ꯅꯨꯔꯩꯅ ꯍꯣꯏ ꯑꯉꯝꯕ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯆꯥ ꯑꯍꯨꯝꯕꯣ? ꯄꯨꯟꯁꯤꯒꯤ ꯎꯅꯔꯔꯣꯏꯗꯕꯁꯨ ꯅꯠꯇꯕꯁꯤꯗ ꯉꯁꯤꯗꯤ ꯑꯩꯒ ꯅꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯅꯨꯖꯥꯅ ꯍꯣꯏ ꯑꯉꯝꯕ ꯑꯗꯣ ꯑꯉꯝꯕ ꯍꯟꯗꯛꯅ ꯀꯔꯝꯕ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ? ꯏꯕꯣꯆꯧ ꯅꯣꯛꯂꯒ ꯍꯟꯗꯛꯇꯤ ꯈꯨꯜ ꯍꯣꯡꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦ ꯑꯉꯝꯕꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯥꯟꯃꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯀꯣꯝꯂꯅꯤ ꯏꯆꯥ ꯑꯍꯨꯝꯕꯨ ꯎꯅꯕ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯗ꯫
Tharo harauna. Soiduna laoko angamba. Soiduna lakadoribani. Ibochaw asi matam sang na kulasida lanmi luchingba oiduna layrakpana. Kunja amagumna miyam na suyam nungsibani. Aduga amana luchingba ibochaw asi mamita macha mata uba pangjadaba misakama oibana. Nuja nurei tharo bihek pokjaba machagum. Nupi ahum asina hairiba makai. Hoi hoi haina luna taujabani. Nupi ahum asina su mapagom khanduna. Ibochaw ba nungsibani. Saktakpagi matam oirakladuna. Mayam chak chana ba haina taunari. Ibochaw di bukham amatada nurei nuja tharo. Makhoi ahum ga punna chak chaminarami. Nurei mana hana chagadaba chak sakhomadu paikhatuna. Baba si chak inbige. Ibochaw macha uba phangda wana. Baba haiba wahai asi punchida taba phanglaroi khalluba. Ngasi itha thajada nurei na kaurakpada mitlu anida pirang ihaurei. Wadi ngangthokpa ngamda nurei da nungsina yengjari. Nurei nokphe tawduna. Baba si aina inbirini. Kaigino aina nungsina chak inbiraga baba na pitara ise. Ibochaw nokphe tawduna nurei ni illiba chak chakhomadu charaga. Unthokna hawkreda. Ichani ipade inbiba chak chakhomaside. Se. Ipa somok ichade inbige. Asi haiduna nurei da chak chakhomama illaba tongda. Amok nuja amadi tharoda su inbirami. Asumna numitchimadi kharakap amok nok tawduna hawkri. Mathangi numitani nuja nurei tharo sangkoi adu da phamduna wari sari. Tharona angamba ibochaw jakhibase yam nungaite. Ado horen lakadabu luchingbado pakhangga oira jalo. Nureina pakhang oiraga nangkoige hairibro amo. Nangdi labuk taba manidu oina koyu. Hanadagisu nangonda yam ngaujabani. Tharona o adudine nang he koiruso chi thungba nupado. Nuja noklaga Phanabu nungairi nupa phangdaba nigi warise. Nureina no naning te khai no nangdi tamanja leirabanina. Nujana yare wathingang duna leiragumse chalase ai tamanjaga unase haina matam thanakhibani. Tharona thanakraponi noigi lanmi soinawdamasu nongmata kangde. Nureina aishu nupa koininge aduna lakadawriba luchingbado. Hey sor masak mataw phajaba pakhang ama uhenbiramo. Joy nasak udrasu khuramjare. Tharona nupi engang leibi hek oijaramani. Adu oiragana ama thiraga namdana koini. Aidi nupa koidaba yadre. Asumna makoina lanmi singi leifamada yaurakpa matamdadi khulgi ahalsingdo luchingba lakle haiduna leiparing huktuna oglami. Nupi ahumdusu mayam leiriba adugi mamang ithang thangna sangsinduna phatlipsilli. Makoina senchilaktuni heklepaga luchingba purelna yenglakpaga hek nureiga michani. Nureina oima sidi aidi ngawre kai khubasano ima bokdai udriye. Tharo sudapna aisu ngawre he sidi. Nujana aidi ngawbide tamanjalei. Purel masu karibu khallibano khangde. Nurei dagi mitpham hongde yengduna lei. Manja sangsilaktuna luchingba somda lengsilase hairi. Purel manjana kaurakpaduda wakhal lakladuna changsilase. Asi hairaduna amuk nureina leiriba maikai adomda yenglaktuna nokphe tawrami. Nurei makhut aduna mathabak mapada paiduna. Oima kai minok na haujikidoba. Asi hairaga haiphet lekthabagi mawong tawi. Nujaga tharoga sunoktuna nureina haitharaklibado makhut nama na ngaklami. Parina je nangirang tawrido kaino imada haidora. Nurei mawpagi khonjal tabada asawgi maithongda sat olaga. Hengang nangsida kaidoba laino angangi thawramlase. Parina loisabiga sadan mi mamangshida lepsilaga mana nupada irangga tawdana horen imada haidokkiba khaknibana. Nangoina haidoke sida lakpagi. Aidi aikoi babaga lakjabado idomta lakpa nachadiye. Masi ngangse machin somkhome manase leithatke. O baba ijena na leidore. Asi hairaga pari mapana leiriba nakal adomda kanachin khirami. Nurei nuja tharo asi irang langna ingaw na leijabani. Nupi ahum asi mangaw thibasu chap manai. Ingkhalakpa matam oibaga lakna phana ngamdaba matang amasuni. Khulgi mipum khuding tinduna pangthoklamba thauramadu loiraduna mayum da hanakri. Nupi ahum madudi
ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯂꯧ ꯌꯩꯈꯤꯕꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯆꯔꯨ ꯏꯀꯨ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ꯫ ꯅꯨꯔꯩ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤꯅꯣꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯂꯨꯆꯤꯡꯕꯁꯦ ꯑꯩꯕꯨ ꯄꯥꯝꯖꯕ ꯃꯥꯜꯂꯤꯀꯣ? ꯊꯔꯣꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯔꯩ, ꯅꯪꯕꯨ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯗ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ? ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯨꯆꯤꯡꯕ ꯁꯛꯍꯦꯟꯕꯗꯣ ꯑꯩꯅ ꯀꯃꯥꯏ ꯀꯣꯏꯗꯣꯏꯅꯣ? ꯄꯥꯝꯖꯔꯤꯕꯨꯗꯤ ꯈꯪꯉꯦ ꯑꯩ, ꯑꯗꯨꯒꯤꯕꯨ ꯅꯨꯔꯩ, ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯈꯪꯂꯁꯤꯕꯨ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯁꯤꯜꯂ ꯂꯣꯏꯔꯦ꯫ ꯏꯪ ꯇꯞꯄꯤ ꯁꯥꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯧꯗ ꯃꯥꯅꯁꯨ ꯀꯧꯗ ꯐꯪꯍꯧꯔꯣꯏꯗꯣꯏꯕ ꯑꯃꯨꯛ꯫ ꯅꯨꯖꯥ ꯅꯣꯛꯂꯒ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯃꯇ ꯄꯟꯕ ꯌꯥꯗꯕꯤ ꯃꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯗ ꯇꯁꯦꯡꯅ ꯍꯦꯛ ꯉꯥꯎꯈꯤ ꯍꯥꯏꯕ꯫ ꯅꯨꯔꯩꯅ ꯃꯤ ꯕꯁꯟꯇ ꯂꯥꯛꯄꯕꯨ ꯈꯪꯍꯧꯕ꯭ꯔꯣ? ꯅꯪꯁꯨ ꯅꯅꯞ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯉꯩꯗꯩ ꯅꯠꯇ꯭ꯔꯣ ꯇꯥꯃꯥꯟꯖꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈ꯭ꯔꯤꯗꯣ? ꯊꯔꯣꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯗ ꯏꯇꯣꯝꯇ ꯉꯥꯏꯔ ꯃꯥꯜꯂꯤ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯁꯦ꯫ ꯇꯥꯃꯅꯤ ꯑꯗꯨꯝ ꯀꯣꯏꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯑꯩꯕꯣ? ꯅꯨꯔꯩꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯇꯥꯃꯅꯤꯒ ꯈꯪꯗ ꯍꯧꯔꯛꯑꯣ ꯍꯥꯏꯅ? ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯂꯧꯗꯦꯕ ꯅꯪ꯫ ꯑꯗꯣ ꯅꯨꯖꯥ, ꯅꯪꯁꯨ ꯅꯣꯏ ꯇꯥꯃꯥꯟꯖꯗ ꯍꯥꯏꯔꯒ ꯑꯅꯧꯕ ꯂꯥꯛꯄ ꯂꯨꯆꯤꯡꯕꯗꯣ ꯃꯃꯤꯡ ꯍꯪꯗꯣꯛꯄꯤꯔꯛꯄꯗꯤ ꯌꯥꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦꯁꯦ꯫ ꯄꯦꯅꯥꯃꯨꯛ ꯂꯥꯏ꯫ ꯅꯨꯔꯩꯅ ꯄꯦꯅꯥꯃꯨꯛ ꯂꯥꯏ ꯀꯥꯏꯅ ꯈꯣꯡꯗ ꯈꯣꯡ ꯑꯣꯏꯅ ꯄꯤꯁꯤꯜꯂꯁꯨ ꯇꯥꯕ ꯌꯥꯕ ꯖꯟꯇ꯭ꯔ ꯑꯝꯇ ꯊꯣꯛꯂꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯕ ꯇꯨꯡꯗ ꯃꯝꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯦ꯫ ꯊꯕꯥꯅ ꯅꯣꯡ ꯐꯣꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯌꯧꯔꯛꯂꯕꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯦꯕ? ꯅꯠꯇꯦ ꯏꯃꯥꯒꯤ ꯅꯨꯔꯩ, ꯅꯪꯕꯨ ꯀꯝꯗꯧꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ? ꯅꯨꯔꯩꯅ ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩ ꯎꯕꯒ ꯏꯃꯥꯅ ꯁꯨꯝ ꯉꯥꯡꯗꯣꯏꯗ ꯇꯧꯔꯤꯁꯤꯕꯣ? ꯍꯩ, ꯁꯤꯕꯨ ꯑꯩꯅ ꯉꯥꯡꯅꯤꯡꯗꯨꯅ ꯉꯥꯡꯂꯤꯕ꯭ꯔꯣ? ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯆꯠꯂꯨ ꯆꯠꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯥꯒꯤ ꯏꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥ, ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯜꯂꯦꯕ, ꯑꯗꯨꯒ ꯍꯩꯁꯨ ꯑꯃꯠꯇ ꯍꯩꯇꯦ, ꯑꯗꯨꯅ ꯇꯜꯂꯦ꯫ ꯍꯣ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯅꯦ, ꯀꯔꯤꯃꯠꯇ ꯍꯩꯇ꯭ꯔꯤꯕꯗꯣ꯫ ꯈꯔ ꯈꯔ ꯇꯧꯕ ꯇꯝꯃꯣ, ꯑꯗꯨꯝ ꯃꯁꯥꯅ ꯍꯩꯔꯛꯂꯗꯕꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯇꯧꯕꯗ ꯁꯣꯏꯔꯒ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯔꯤꯗꯨꯗꯤ? ꯃꯁꯤꯒꯤ ꯃꯆꯤꯟꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕ? ꯍꯣ, ꯏꯃꯥꯅ ꯆꯩꯔꯤꯗꯨꯗꯤꯅꯦ ꯊꯕꯛ ꯑꯗꯣ ꯍꯩꯍꯟꯅꯤꯡꯕꯒꯤ ꯆꯩꯔꯤꯕ꯫ ꯁꯣꯏꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯏꯔꯣꯏꯗ꯭ꯔꯣ? ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯊꯕꯛꯁꯨ ꯇꯧꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ꯫ ꯏꯃꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ? ꯑꯩꯅꯒ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯗꯤ ꯆꯩꯐꯝ ꯂꯩꯇꯗꯅ ꯏꯃꯥ ꯅꯪ ꯋꯥꯍꯧꯗꯣꯏꯅꯤꯀꯣ? ꯊꯕꯥ ꯁꯥꯎꯅ ꯂꯝ ꯇꯥꯁꯤꯟꯅꯕ ꯁꯨꯝꯖꯤꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯟꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯁꯨꯝꯖꯤꯠꯁꯤꯅ ꯀꯟꯒꯦꯗ ꯍꯦ, ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ꯫ ꯅꯨꯔꯩ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯂꯒ ꯏꯃꯥ ꯏꯃꯥ, ꯀꯩꯅꯣ ꯁꯨꯝꯖꯤꯠꯇꯨꯅ ꯀꯜꯂꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯌꯦ꯫ ꯅꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯉꯤꯕꯣꯏꯔꯦ ꯏꯆꯥꯗꯤ, ꯅꯌꯥꯗ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕꯗꯤ ꯍꯩꯇ꯭ꯔꯤ, ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯀꯥꯏꯅ꯫ ꯆꯦꯟꯈꯤꯅꯨꯅꯦꯍꯦ, ꯇꯥꯅ ꯇꯥꯅ ꯀꯟꯒꯦ ꯅꯪꯗ꯫ ꯏꯃꯥ, ꯀꯔꯤꯅꯣ? ꯁꯨꯝꯖꯤꯠ ꯃꯇꯣꯟꯗꯣ ꯑꯝꯇ ꯅꯦꯠꯀꯦ, ꯏꯃꯥꯅ ꯀꯟꯕꯗ ꯑꯩꯉꯣꯟꯗ ꯈꯔ ꯈꯦꯠꯈ꯭ꯔꯦꯕ꯫ ꯃꯁꯤꯗꯤꯕ, ꯁꯦ ꯅꯦꯠꯂꯣ, ꯑꯗꯨꯒ ꯏꯃꯨꯡꯗꯅꯦ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯈ꯭ꯔꯣ, ꯅꯁꯛꯇꯣ ꯏꯃꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯀꯨꯏꯔꯔꯣꯏꯌꯦ, ꯎꯅꯤꯡꯂꯁꯨ ꯎꯒꯦ ꯐꯪꯗꯗꯅ ꯏꯃꯥꯒꯤ ꯅꯨꯔꯩꯅ ꯀꯞꯇꯧꯕ, ꯑꯗ ꯑꯩꯅ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯔꯣꯏꯗꯣꯏꯅꯤ ꯫ ꯑꯩꯉꯣꯟꯗ ꯆꯩꯕ ꯏꯃꯥ ꯅꯪ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕ ꯊꯕꯥꯒ ꯁꯅꯥꯍꯜꯒ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯄꯥꯔꯤꯗ ꯊꯕꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯆꯦꯗꯤ? ꯄꯥꯔꯤꯅ ꯑꯩ ꯈꯪꯗꯦ ꯏꯃꯥ꯫ ꯊꯕꯥ ꯈꯣꯟꯖꯦꯜ ꯀꯟꯅ ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯣ? ꯍꯩ ꯑꯇꯣꯝꯕ, ꯅꯆꯦꯅ ꯆꯠꯂꯤꯕꯗꯣ ꯅꯪꯗꯤ ꯏꯟꯅꯒꯦ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯇꯜꯂꯦ ꯏꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯕ, ꯆꯠꯄꯗ ꯋꯥꯏ, ꯑꯗꯨꯏ ꯁꯔꯨꯛ ꯂꯝꯄꯥꯛꯇ ꯃꯤꯂꯣꯠ ꯄꯤꯁꯟꯅꯒꯦ꯫ ꯑꯗꯨ ꯏꯃꯥ, ꯕꯥꯕꯥ, ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯣ? ꯁꯅꯥꯍꯜꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯔꯦ, ꯅꯃꯥꯒ ꯑꯩꯒꯅ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯦ꯫ ꯆꯠꯂꯣ, ꯅꯆꯦꯗꯣ ꯕꯥꯕꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏ, ꯅꯠꯇ꯭ꯔꯗꯤ ꯕꯥꯕꯅ ꯂꯤꯆꯩ ꯄꯥꯏꯔ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯄꯨꯔꯣ, ꯑꯗꯨꯒ ꯅꯆꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯔꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯑꯩ ꯏꯆꯦ ꯀꯧꯔꯨꯒꯦ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯃꯥꯟꯖꯒ ꯄꯨꯔꯦꯜꯒꯁꯨ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯖꯥꯅ ꯍꯩꯃꯥ, ꯇꯥ ꯃꯥꯟꯖꯅꯤ꯫ ꯅꯨꯔꯩꯅ ꯅꯨꯖꯥ, ꯅꯣꯏ ꯇꯥ ꯃꯥꯟꯖꯁꯦ ꯁꯒꯣꯜ ꯈꯥꯝꯃꯨ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯍꯪꯍꯧꯁꯦꯕ꯫ ꯅꯨꯖꯥ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯍꯣ ꯇꯥ ꯃꯥꯟꯖꯥ,
ꯁꯒꯣꯜꯗꯣ ꯑꯝꯇ ꯈꯥꯝꯃꯣ ꯃꯥꯟꯖ ꯄꯥꯈꯠꯅ ꯅꯨꯖꯥ ꯀꯩꯅꯣ ꯁꯒꯣꯜ ꯈꯥꯝꯃꯣ ꯍꯥꯏꯔꯁꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯑꯩꯒꯤ ꯁꯒꯣꯜꯁꯤꯅꯒ ꯀꯥꯎꯔꯝꯃꯗꯤ ꯅꯌꯥ ꯌꯥꯃꯥꯡꯗ ꯅꯠꯇꯅ ꯅꯌꯥ ꯀꯨꯟꯊ꯭ꯔꯥꯗꯣ ꯂꯣꯏ ꯆꯣꯡꯊꯣꯛꯀꯅꯤꯕ ꯍꯥ ꯌꯥꯔꯦ ꯃꯥꯟꯖ ꯀꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯝꯇ ꯁꯒꯣꯜꯁꯤꯗꯩ ꯀꯨꯝꯊꯔꯛꯎ ꯊꯨꯅ ꯑꯁ ꯅꯨꯖꯥ ꯅꯪꯁꯤꯗꯤ ꯀꯣꯟꯅ ꯍꯥꯏꯔꯣ ꯑꯩ ꯈꯤꯇꯪ ꯊꯨꯔꯦꯕ ꯂꯨꯆꯤꯡꯕꯁꯨ ꯌꯥꯎꯔꯤ ꯍꯩꯃꯥ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯌꯦ ꯉꯁꯥꯏꯅ ꯀꯨꯝꯊꯔꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏ ꯂꯣꯏꯔꯅꯤ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯟꯖ ꯆꯠꯂꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯊꯨꯔꯛꯑꯣ ꯃꯥꯟꯖꯁꯨ ꯄꯨꯔꯦꯜꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯅꯨꯖꯥꯒ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯤ ꯃꯥꯟꯖꯅ ꯅꯨꯖꯥ ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯣ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯨ ꯐꯠꯇꯦ ꯆꯌꯣꯜꯃꯨꯛꯇꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯅꯨꯄꯤ 3 ꯁꯨꯔꯦ ꯍꯥꯠꯂꯒ ꯂꯪꯊꯣꯛꯂꯝꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯊꯨꯕꯗ ꯃꯤꯁꯛ ꯑꯗꯣ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯆꯌꯣꯜꯃꯨꯛꯇꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯌꯨ ꯑꯁꯦꯡꯕꯩꯔꯣ ꯃꯥꯟꯖ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯗꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝ ꯀꯤꯖꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯗꯣ ꯅꯣꯏ ꯂꯨꯆꯤꯡꯕꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯃꯥꯟꯖ ꯅꯨꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯨꯖꯥ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯀꯔꯦꯝꯅꯩꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯨꯆꯨ ꯈꯔ ꯂꯩꯁꯤꯟꯕꯁꯤꯗ ꯀꯨꯆꯨ ꯈꯔ ꯄꯥꯟꯕ ꯂꯨꯆꯤꯡꯕꯁꯤ ꯑꯣꯏꯅ ꯄꯥꯝꯂꯛꯏꯔꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨꯝ ꯆꯨꯝꯕꯅꯤꯗ ꯁꯤꯗꯅꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯅꯨꯄꯤꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯑꯎ ꯄꯥꯝꯕꯅꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯑꯩ ꯉꯁꯤꯗ ꯈꯪꯉꯦꯕ ꯀꯩꯅꯣ ꯃꯥꯟꯖ ꯑꯗꯨꯃꯥꯏꯅꯒꯗꯤ ꯄꯨꯛꯇꯥ ꯐꯠꯇꯅ ꯈꯟꯈꯤꯅꯨꯗ ꯑꯩ ꯃꯥꯟꯖ ꯅꯪ ꯅꯠꯇꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦꯀꯣ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯣꯏ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯇꯥ ꯅꯨꯔꯩꯅ ꯍꯪꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯍꯪꯖꯕꯅꯤ ꯀꯨꯏꯔꯕꯅꯦ ꯍꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯥꯏꯗꯦ ꯑꯩꯗꯤ ꯋꯥꯍꯧꯗꯧ ꯌꯥꯎꯗ ꯂꯨꯆꯤꯡꯕꯒꯤ ꯃꯃꯤꯡ ꯍꯪꯂꯛꯄꯗꯨꯗ ꯂꯩꯅꯥ ꯂꯥꯛꯀꯦ ꯇꯧꯏ ꯅꯨꯔꯩꯒꯤ ꯑꯣꯏꯗꯤ ꯂꯨꯆꯤꯡꯕꯒꯤ ꯃꯃꯤꯡ ꯄꯨꯔꯦꯜ ꯀꯧꯕꯅꯤ ꯁꯣꯝꯗꯅ ꯅꯨꯔꯩ ꯃꯥꯗꯤ ꯃꯌꯥ ꯑꯣꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯄꯨꯔꯦꯜꯗ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯨꯔꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯅꯛꯅ ꯎꯕꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯑꯩꯒꯤ ꯈꯨꯠꯁꯤꯅꯒ ꯂꯦꯡꯖꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯅꯤꯡꯊꯤꯖꯔꯕ ꯅꯪꯒꯤ ꯉꯛꯁꯝꯁꯤꯗ ꯍꯨꯛꯄ ꯐꯪꯖꯔꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯗꯣꯝꯁꯤꯜꯂꯣ ꯍꯌꯦꯡ ꯆꯪꯕ ꯈꯪꯂꯔꯣꯏꯌꯦ ꯅꯨꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯄꯨꯔꯦꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯔꯩ ꯉꯛꯅ ꯃꯌꯥꯗꯨ ꯎꯝꯁꯤꯜꯂꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯗꯨꯅ ꯄꯨꯔꯦꯜꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯄꯨꯔꯦꯜꯅ ꯃꯥꯟꯖ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯥꯟꯖꯅ ꯍꯣꯏ ꯂꯨꯆꯤꯡꯕ ꯃꯥꯟꯖ ꯅꯨꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜꯒ ꯃꯥꯟꯖꯒ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣꯅ ꯅꯨꯔꯩ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯅꯨꯔꯩꯅ ꯃꯁꯛꯇꯪ ꯅꯠꯇꯦꯌꯦ ꯈꯣꯟꯖꯦꯜꯗꯨꯁꯨꯅꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯍꯥꯏꯕ ꯊꯔꯣ ꯅꯪꯕꯨꯁꯦ ꯀꯃꯥꯏ ꯑꯩꯅ ꯀꯣꯏꯗꯣꯏꯅꯣ ꯃꯥꯅ ꯅꯨꯡꯁꯤꯅ ꯀꯣꯛ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯁꯦ ꯁꯨꯝ ꯆꯥꯛꯍꯜꯂ ꯊꯝꯃꯦꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯀꯣꯛ ꯍꯦꯛ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯣ ꯏꯇꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯅꯨꯡꯁꯤ ꯀꯃꯥꯏ ꯐꯣꯡꯗꯣꯏꯅꯣ ꯑꯩ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩ ꯉꯝꯃꯣꯏꯗ ꯏꯀꯥꯏꯖꯩ ꯏꯀꯥꯏꯗꯅꯕ ꯍꯣꯔꯦꯟ ꯆꯤꯊꯤꯗ ꯍꯥꯏꯅꯤꯡꯕ ꯋꯥꯔꯣꯜꯁꯤꯡꯗꯣ ꯏꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒꯅꯦ ꯀꯣꯛ ꯍꯦꯛ ꯄꯤꯔꯨꯔꯒ ꯂꯣꯏꯔꯦ ꯅꯨꯖꯥꯅ ꯅꯣꯏꯅꯤ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯅꯨꯔꯩꯅ ꯕꯁꯟꯇꯒꯤ ꯍꯩꯅꯝ ꯂꯩꯅ ꯃꯔꯛꯁꯤꯗ ꯀꯔꯥꯏꯗ ꯕꯨꯠꯀꯤ ꯄꯥꯎꯅꯣ ꯅꯨꯖꯥ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯤꯌꯦ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯃꯥꯟꯖꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯅꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯅꯨꯄꯤ 3 ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯌꯦ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯌꯣ ꯍꯥꯏꯔꯝꯃꯦ ꯊꯔꯣꯅ ꯑꯣ ꯅꯪꯗꯤ ꯂꯨꯆꯤꯡꯕꯒꯤ ꯃꯤꯡ ꯍꯪꯉꯨꯁꯨ ꯍꯥꯏꯔꯒ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯗꯨ ꯀꯨꯏꯅ ꯁꯥꯟꯅꯔꯤꯗꯣ ꯅꯈꯣꯏ ꯑꯅꯤ ꯍꯣ ꯑꯗꯨꯁꯨ ꯍꯪꯖꯩꯌꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯥꯁꯤꯗ ꯀꯤꯕꯒ ꯑꯃꯠꯇ ꯐꯥꯎꯗ ꯃꯥꯜꯂꯦ ꯃꯃꯤꯡꯕꯨꯗꯤ ꯄꯨꯔꯦꯜ ꯀꯧꯋꯦ ꯍꯥꯏꯌꯦ ꯅꯨꯔꯩꯅ ꯍꯥ ꯄꯨꯔꯦꯜ ꯍꯥꯏꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩ ꯍꯔꯥꯎꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯄꯥꯔꯤꯅ ꯆꯦ ꯀꯩꯅꯣ ꯅꯌꯥ ꯍꯤꯒꯠꯂꯒ ꯆꯦꯜꯂꯛꯏꯗꯣ
Nureina Aidiba Sigang Angs Amuk Tingnariba Yet Kraponi Query the Yetilaga Poglek by Hungnabi Parina Matom the Murum Solid to Coin, Aitadi Hengang, Nangta the Nabane, Ainang say, Kamaita the Rige. Babane yam to Nayum the Law Hibane. Naturally, Babana Jaipur Laka and Hibane, Ajale Yum da lays there, Namichitang Banina Uda Maline. Baba, Ichela Horabane, Aingamopiro Tabana Sese, Sing Juboraduna, Nachegile Pani, Kaboka Tumbagaduna, Nangi Hekoido, Parina Boraga Sing Juga Susani Adi, Sanahana. 𝐼𝐴 ꯅꯨꯔꯩ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯣ ꯄꯥꯕꯥ ꯅꯨꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯣꯏꯗꯨꯅ ꯆꯠꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯏꯆꯥꯕꯨ ꯅꯃꯥꯗ ꯇꯥꯈꯠꯂꯒ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗ ꯐꯤ ꯁꯥꯕ ꯇꯝꯂꯕꯁꯨ ꯌꯥꯏ ꯇꯜꯂꯦ ꯄꯥꯕꯥ ꯑꯩ ꯐꯤ ꯁꯥꯕ ꯋꯥꯏꯌꯦ ꯂꯪ ꯌꯥꯝ ꯇꯠꯂꯦ ꯊꯕꯥꯅ ꯋꯥꯔꯝꯒꯅꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯃꯈꯩ ꯆꯠꯄꯗꯤ ꯋꯥꯔꯝꯂꯣꯏ ꯅꯪ ꯅꯣꯡꯃꯗꯤꯅꯦ ꯑꯩꯅ ꯂꯤꯆꯩꯅ ꯇꯥꯅ ꯀꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ Nureina Tu papa imadi ai uri khodi ngang dui dawra leirabani paba so dum taramni imana ngangba paba ai si imana poktabro aingoda su ngangi se sana hal noklaga phaning duna ngangli bani ne namana ngangli base aduga namana poktrabadi paba na nang pokpa hongna de ko yengu se paba wa haige mi phataba yamna leire hoji kanchi aduna koi chachat pa yadre ko ningthi na yum sida layu paba Thangna Balekaida, Nupi Halame Hibadura. Aduna Gyantako, Icha Yum the Kisatopia de go, Madame Sepatre, Ningol Popai Koidi, Icha section the Bayadre. Parina Icha, Sing Jusetolo Lao, Charasi, Madame Siam Nuxie. Nureina Asinane, Chabadatoni, Noibra, so noinoido, Chagan Bayangang boy Tauradana. Asi Haiduna, Pop Hagat Paga, Nurei Makok Auri Tauratuna. Yumbi eduda phat koli sanahalna ipagi nurei kari dawre hamlambadagi phat haugatpagi kok sengauri baba ayuki chak su zaram khiroi aduna oirini na kok ngauri bado baba naton dagi itari nurei naton nadudagi I meyama mataraklami matawaduda thabaga sanahalga nurei gi manakta senchenduna ha kariye itari eba as Othokna yawkrede asidia sese maido non khalaga ngahak layuse Thabana Atomba imade ising kharaga phadigam ta lawtho usose Parina Hoima Pari simong changluraga ising khojai maga phadiga poduna thoklaklamme Ma si Imagi nurei si ising se khara thakchelu Thabani ising adu nurei da khara pithaklaga phadi aduna idairi basing adu Amuk tapna day thokpirami Sanahalna I thokpadi lepkri Ichabu ko ngauri bro Kaishu tawdre baba Aidi natondagi iga thoklakpasida Sira da waininguri Phatte ni he ipagi be manangbo Thaba Nureina kaishu tawdre haibaduda Pakhalamba du pharaduna Aina haidro Yumda ningthi na layo Koi chachat kanu haina Lekai koina bhonari ngaida Chaba thakpadi matam naidre Chaba kaudana ayuki chakse machada basu yauribani aduna iwatan nasado solabani nangama Nurai mama na ngangli bado khumda pari do onchenduna Atomba imong do ina charurasi aikhoi ma se pabado ingang jahurasani lao Hoije Masibu ai chei thaduna warak khobana phaduirane warak pagi matam helene mama Imana lairingai masu ahan ba ubanina hairiba makhai tawbaduna Ijase mangau thiri banini Ningthi na themduna takpi tami bataridana Kana ngangli basu yaru Mabok na kankhatuna lakpaisu Mapi yam naubani ijase Porelna Mi hatliba miyoy se Kaishu mitop amanadi oiru Masak khangdaba miyoy amana Hekta nupi macha mabu Masagi khunda hatuna thamlamba yaba nati Aduna siriba nupi ahumadugi khunda chatuna Jekshina thigatpa mathau tai Aduga siriba nupi singa sisu Nupi oibigi ikai khumnaba pumnamak manghalaba tungda hatpu oibana nupi da chopa nupi bu kaisu laitana khanba miyoy ama soidana oigani Pibata hata hachelaktuna Lujingba misaka du khangli aina lambi da sum chatpada yungau ba khara mangda chali makhoina sanari ba wari duga hairurabadi
ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯄꯨꯔꯦꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗꯤ ꯈꯪꯂꯛꯂꯕ꯭ꯔꯥ ꯈꯪꯂꯦ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ ꯃꯤ ꯍꯥꯠꯄ ꯐꯪꯂꯦ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯄꯤꯕꯥ ꯉꯛꯅ ꯂꯨꯆꯤꯡꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯆꯞ ꯆꯥꯅ ꯃꯣꯏꯃꯛꯅꯤ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯗꯅ ꯑꯔꯦꯝꯕꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯗꯅꯀꯣ ꯑꯃꯨꯛ ꯄꯥꯈꯠꯀꯅꯨ ꯂꯤꯂꯥ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯦꯕ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯀꯧꯔꯗꯨꯅ ꯃꯥꯟꯖꯕ ꯅꯨꯄꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯀꯦꯍꯜꯂꯝꯃꯤ ꯄꯤꯕꯥꯅ ꯏꯁ ꯅꯨꯄꯤ ꯑꯁꯦꯡꯕꯕꯨꯗꯤ ꯏꯇꯧ ꯃꯥꯟꯖꯅ ꯑꯗꯨꯝ ꯍꯦꯟꯅꯕꯨ ꯃꯥꯟꯈ꯭ꯔꯦ ꯃꯁꯝ ꯑꯁꯤꯗ ꯉꯥꯏꯔꯦ ꯃꯁꯝ ꯑꯁꯤꯕꯨꯗꯤ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯄꯨꯔꯦꯜ ꯃꯥꯟꯖꯕꯨ ꯀꯦꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯍꯥꯞꯄ ꯌꯥꯒꯗꯕ ꯁꯝꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯝꯂꯛꯏ ꯌꯥꯎꯔꯤꯌꯦ ꯂꯨꯆꯤꯡꯕ ꯍꯣꯔꯦꯟ ꯅꯤꯡꯊꯤꯅ ꯀꯦꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯍꯥꯞꯂꯒꯦ ꯃꯥꯟꯖꯅ ꯂꯨꯆꯤꯡꯕ ꯀꯦꯕꯗꯤ ꯂꯣꯏꯔꯦ ꯐꯅꯦꯛꯁꯤꯁꯨ ꯁꯦꯠꯇꯣꯏꯔꯥ ꯑꯃꯨꯛ ꯑꯩꯕꯣ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯕꯗꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯂꯨꯆꯤꯡꯕ ꯑꯩ ꯏꯁꯥ ꯄꯥꯈꯪꯅꯤ ꯀꯃꯥꯏꯅ ꯐꯅꯦꯛꯁꯤ ꯁꯦꯠꯇꯣꯏꯅꯣ ꯃꯤ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤ ꯎꯔꯦꯡ ꯃꯆꯨꯁꯤ ꯑꯣꯏꯅ ꯁꯦꯠꯂꯨ ꯏꯌꯣꯡꯗꯒꯤ ꯀꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯐꯅꯦꯛꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯊꯦꯡꯈ꯭ꯔꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯟꯖ ꯐꯅꯦꯛ ꯑꯗꯨ ꯁꯦꯠꯅꯤꯡꯗ ꯁꯦꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯄꯤꯕꯥꯅ ꯏꯇꯥꯎ ꯁꯣꯏꯔꯤ ꯅꯨꯄꯤ ꯃꯥꯅ ꯀꯦꯔꯒ ꯅꯨꯄꯥꯗꯧꯅ ꯃꯨꯛꯂꯒ ꯆꯠꯄꯗꯨꯗꯤ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯁꯦꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯒꯁꯦ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯆꯠꯇꯧꯅꯤ ꯃꯥꯟꯖꯅ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯁꯥꯗꯧ ꯅꯠꯇꯦ ꯅꯪꯅ ꯑꯣꯏꯅ ꯁꯥꯍꯜꯂꯝꯗꯧꯅꯤ ꯂꯨꯆꯤꯡꯕ ꯅꯨꯄꯤ ꯁꯥꯔꯤꯁꯤ ꯃꯤ ꯑꯣꯟꯅꯔꯦ ꯄꯨꯔꯦꯜꯅ ꯋꯥꯆꯩ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯆꯠꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯂꯨꯆꯤꯡꯕ ꯐꯅꯦꯛ ꯁꯦꯠꯂꯒ ꯀꯃꯥꯏꯅ ꯁꯒꯣꯜ ꯊꯧꯗꯣꯏꯅꯣ ꯑꯩ ꯍꯩꯔꯣꯏꯗ ꯄꯨꯔꯦꯜ ꯅꯣꯛꯂꯒ ꯁꯒꯣꯜ ꯊꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯊꯧꯔꯒ ꯅꯪꯅ ꯅꯨꯄꯤ ꯁꯥꯔꯒ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯇꯣꯡꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯃꯥꯟꯖꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯇꯣꯡꯂꯒ ꯆꯠꯂꯝꯃꯤ ꯅꯨꯔꯩꯒ ꯅꯨꯖꯥꯒ ꯊꯔꯣꯒꯁꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯆꯩꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯅꯨꯔꯩ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯏꯔꯕ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯔꯦꯜꯗ ꯄꯤꯖꯒꯦ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ ꯎꯔꯦ ꯄꯨꯔꯦꯜ ꯃꯥꯅ ꯁꯒꯣꯜ ꯊꯧꯔꯒ ꯄꯨꯔꯦꯜꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯄꯨꯔꯦꯜꯗ ꯀꯣꯟꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯨꯔꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯋꯥꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤ ꯏꯖꯔꯒ ꯃꯥꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯒ ꯆꯠꯈ꯭ꯔꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯔꯩ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯂꯛꯏ ꯊꯔꯣꯅ ꯅꯨꯔꯩ ꯁꯦ ꯂꯝꯕꯤꯁꯤꯗ ꯑꯁꯨꯝꯅ ꯀꯞꯀꯅꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯁꯦ ꯅꯨꯔꯩ ꯀꯞꯂꯒ ꯑꯩ ꯑꯝꯇ ꯄꯦꯅ ꯀꯞꯀꯦ ꯊꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯖꯥꯅ ꯅꯨꯔꯩ ꯁꯦ ꯅꯨꯄꯥꯕꯨ ꯃꯇꯣꯝ ꯇꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯖꯥ ꯑꯩ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜꯗꯒꯤ ꯍꯦꯟꯕ ꯀꯅꯥꯕꯨꯁꯨ ꯄꯥꯝꯗꯤꯌꯦ ꯃꯥ ꯈꯛꯇ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦꯀꯣ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯅꯨꯖꯥ ꯅꯨꯔꯩ ꯌꯨꯝꯗ ꯆꯠꯁꯤ ꯌꯥꯗꯕ ꯃꯈꯩ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯨꯖꯥꯅ ꯅꯨꯔꯩ ꯁꯦ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯦ ꯅꯪꯅ ꯀꯞꯂꯤꯉꯩ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯦ ꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯦ ꯈꯟꯗꯣꯛꯂꯣ ꯅꯨꯔꯩ ꯀꯞꯅ ꯀꯞꯅ ꯑꯩ ꯅꯨꯖꯥ ꯑꯩ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗꯣ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯌꯨꯝ ꯍꯟꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯒ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯔꯦꯜꯒ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ ꯅꯨꯔꯩ ꯀꯞꯂꯒ ꯅꯨꯖꯥ ꯌꯦꯡꯉꯨꯇꯨ ꯇꯥ ꯄꯨꯔꯦꯜꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯖꯥꯅ ꯅꯨꯔꯦ ꯄꯨꯔꯦꯜꯒ ꯂꯥꯏꯔꯤ ꯑꯩꯒꯤ ꯇꯥ ꯃꯥꯟꯖꯗꯨꯕꯨ ꯎꯗ꯭ꯔꯤꯕꯁꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯊꯔꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯂꯨꯆꯤꯡꯕ ꯄꯨꯔꯦꯜꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯨꯖꯥꯅ ꯍꯩꯃꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯇꯥ ꯃꯥꯟꯖ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯇꯥ ꯃꯥꯟꯖ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯁꯥꯔꯤꯁꯦ ꯅꯨꯔꯩ ꯀꯞꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕ ꯅꯠꯇꯕ ꯇꯥ ꯃꯥꯟꯖꯅꯦꯕ ꯉꯁꯥꯏ ꯁꯒꯣꯜ ꯇꯣꯡꯈꯤꯕꯗꯣ ꯍꯣꯏꯗ ꯇꯥ ꯃꯥꯟꯖ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯔꯣꯅ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯁꯦ ꯅꯨꯖꯥꯅ ꯇꯥ ꯃꯥꯟꯖ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤꯁꯤꯅ ꯃꯥꯟꯖꯅ ꯁꯤꯅꯤꯅꯦꯍꯦ
ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯍꯥꯏꯁꯦ ꯆꯥꯎꯊꯣꯛꯆꯣ ꯍꯟꯗꯛ ꯑꯩꯁꯨ ꯂꯥꯟꯃꯤꯗꯒꯤ ꯂꯨꯆꯤꯡꯕꯒꯤ ꯐꯝ ꯀꯥꯔꯗꯕꯅꯤ ꯀꯃꯥꯏꯅ ꯍꯥꯏꯁꯤ ꯇꯥꯃꯥꯟꯖ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯃꯤꯍꯥꯠꯄꯩꯗꯣ ꯉꯁꯤ ꯑꯩꯅ ꯅꯨꯄꯤ ꯁꯥꯔꯒ ꯐꯥꯔꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯂꯕꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯑꯩ ꯐꯤꯒꯁꯦ ꯍꯣꯡꯗꯣꯛꯂꯒ ꯃꯥꯏꯒ ꯁꯦꯡꯅ ꯇꯥꯔꯨꯈꯤꯒꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯁꯦ ꯁꯣꯔ ꯌꯥꯝ ꯐꯨꯜꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯟꯖ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯔꯣꯅ ꯅꯨꯔꯩ ꯆꯠꯂꯣ ꯅꯪꯅ ꯄꯤꯅꯦ ꯍꯥꯏꯕ ꯆꯤꯊꯤꯗꯣ ꯂꯨꯆꯤꯡꯕ ꯂꯦꯞꯂꯤꯉꯩꯁꯤꯗ ꯄꯤꯍꯧꯔꯨꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯃꯥꯟꯖ ꯅꯠꯇꯕꯤ ꯅꯨꯄꯤ ꯑꯁꯦꯡꯕꯅ ꯑꯃꯨꯛ ꯍꯥꯟꯈ꯭ꯔꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ ꯅꯨꯔꯩ ꯍꯔꯥꯎꯅ ꯍꯣꯏ ꯊꯔꯣ ꯅꯨꯔꯩ ꯍꯔꯥꯎꯅ ꯃꯥꯅ ꯄꯤꯒꯦ ꯈꯜꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯨꯔꯦꯜꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯁꯦ ꯂꯨꯆꯤꯡꯕ ꯀꯩꯅꯣ ꯁꯤꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇ꯭ꯔꯣ ꯄꯥꯔꯒ ꯌꯦꯡꯉꯣ ꯄꯨꯔꯦꯜ ꯅꯨꯔꯩꯅ ꯄꯤꯔꯛꯂꯤꯕ ꯆꯦꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯨꯔꯩꯒꯤ ꯈꯨꯗꯥꯡ パꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ ꯅꯨꯔꯩꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯀꯥ ꯃꯅꯨꯡ ꯌꯧꯔꯕꯗ ꯄꯨꯔꯦꯜꯅ ꯐꯝꯅꯕ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯩꯁꯨꯝꯁꯪ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯃꯆꯥꯗꯨꯗ ꯅꯨꯔꯩꯕꯨ ꯏꯟꯁꯤꯜꯂꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯅꯨꯔꯩꯅ ꯀꯩꯅꯣ ꯅꯨꯡꯁꯤ ꯆꯤꯊꯤ ꯄꯤꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕꯁꯤꯕꯣ ꯀꯣꯛꯀꯤ ꯑꯅꯥꯕꯒ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯄꯨꯔꯦꯜ ꯃꯣꯡ ꯍꯥꯗꯅ ꯍꯨꯔꯥꯟꯕꯒꯤ ꯂꯩꯐꯝꯅꯤ ꯅꯪꯅ ꯂꯩꯔꯤꯕꯗꯣ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ꯭ꯔ ꯌꯦꯡꯉꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯊꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯔꯩꯅ ꯄꯤꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯄꯨꯔꯦꯜꯅ ꯄꯥꯔꯤ ꯅꯨꯔꯩꯅ ꯀꯔꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯔꯣ ꯉꯁꯤ ꯐꯥꯎ ꯃꯤꯒꯤ ꯄꯣꯠ ꯑꯃꯠꯇ ꯍꯨꯔꯥꯟꯖꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯏꯔꯥ ꯂꯩꯇꯅ ꯑꯩꯕꯨ ꯏꯔꯥꯟ ꯄꯤꯁꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯁꯤꯗ ꯊꯝꯕ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯨꯆꯤꯡꯕ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯆꯦꯟꯗꯣꯏꯅꯤꯀꯣ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯄꯨꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯦꯡꯕꯩ ꯍꯨꯔꯥꯟꯗꯕ꯭ꯔꯥ ꯍꯨꯔꯥꯟꯗꯦ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯥꯜꯂꯤꯁꯤꯗꯤ ꯀꯅꯥꯅꯣ ꯅꯨꯔꯩ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈꯤ ꯄꯨꯔꯦꯜ ꯅꯨꯔꯩꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯌꯦꯡ ꯈꯨꯟꯗꯣꯟꯗ ꯂꯥꯛꯎ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯅꯨꯔꯩ ꯇꯞꯅ ꯑꯗꯣ ꯁꯣꯏꯗꯕꯤꯗ ꯂꯥꯛꯎꯀꯣ ꯑꯩ ꯈꯨꯟꯗꯣꯜꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯅꯨꯔꯩꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯍꯧꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯨꯔꯩ ꯄꯨꯔꯦꯜꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯨꯕ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯔꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯠꯐꯝ ꯍꯣꯡꯕ ꯄꯥꯛ ꯍꯦꯛ ꯉꯝꯂꯣꯏ ꯅꯨꯖꯥꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯔꯩꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯊꯔꯣ ꯊꯔꯣꯅ ꯉꯔꯥꯡ ꯀꯞꯂꯨꯕꯒꯤ ꯑꯣꯏꯔꯤꯅꯤ ꯉꯁꯤ ꯐꯖꯔꯤꯁꯦ ꯅꯨꯔꯩꯅ ꯑꯁ ꯂꯥꯛꯇꯦꯍꯦ ꯇꯥ ꯄꯨꯔꯦꯜꯗꯨꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯨꯔꯦꯜ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯅꯨꯔꯩ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯅꯨꯖꯥ ꯄꯥꯈꯠꯅ ꯅꯨꯔꯩ ꯀꯩꯗꯧꯔꯒꯦ ꯊꯔꯣꯅ ꯅꯨꯔꯩ ꯅꯨꯔꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯔꯩ ꯇꯞꯅ ꯊꯔꯣ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯦ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯔꯩ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯆꯠꯀꯨꯝꯁꯤ ꯇꯥ ꯄꯨꯔꯦꯜ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ ꯃꯥ ꯂꯥꯛꯑꯅꯤꯌꯦ ꯅꯨꯔꯩ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯔꯣꯏ ꯈꯟꯗꯨꯅ ꯅꯨꯔꯩꯕꯨ ꯊꯔꯣꯒ ꯅꯨꯖꯥꯒꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯨꯔꯩꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯕ ꯇꯨꯡꯗ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯔꯦꯜꯒ ꯃꯥꯟꯖꯒ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯅꯨꯔꯩ ꯍꯣꯏ ꯂꯥꯛꯇ꯭ꯔꯕꯗ ꯃꯥꯟꯖꯅ ꯂꯨꯆꯤꯡꯕ ꯍꯜꯂꯁꯤ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯕꯅꯤ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯅꯤ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯒ ꯇꯨꯝ ꯂꯩꯔꯝꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯄꯨꯔꯦꯜ ꯅꯨꯔꯩ ꯂꯥꯛꯇꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯅꯨꯔꯩꯒꯤ ꯌꯨꯝꯗꯅ ꯁꯅꯥꯍꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯥꯏꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯁꯅꯥꯍꯜ ꯅꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯅꯥꯍꯜ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯥꯏꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯥꯏꯌꯣꯡ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ
ꯃꯇꯝ ꯈꯔ ꯆꯪꯅ ꯂꯥꯌꯦꯡꯂꯕꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅ ꯐꯅꯕ ꯂꯥꯌꯦꯡꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯃꯇꯝ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯁꯅꯥꯍꯜ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯪꯒꯨꯝꯅ ꯊꯣꯛꯂꯤ ꯊꯕꯥꯁꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯅꯤ ꯊꯕꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯤ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯀꯅꯤꯡꯕꯅ ꯁꯅꯥꯍꯜ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ ꯅꯨꯔꯩꯅ ꯏꯃꯥ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯑꯁꯨꯛ ꯂꯨꯝꯂꯤꯕ ꯑꯁꯤꯅ ꯀꯩꯒꯤꯅꯣ ꯊꯕꯥ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯐꯔꯅꯤꯗ ꯏꯆꯥ ꯀꯣꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯄꯥꯔꯤꯅ ꯆꯦ ꯆꯥꯛ ꯆꯥꯔꯁꯤ ꯏꯃꯥ ꯄꯥꯕꯁꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯅꯨꯔꯩꯅ ꯏꯆꯦꯗꯤ ꯆꯥꯅꯤꯡꯕ ꯀꯔꯤꯁꯨ ꯄꯣꯛꯇꯤꯌꯦ ꯑꯇꯣꯝꯕ ꯅꯨꯔꯩ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯇꯣꯝꯕꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯌꯦ ꯄꯤꯖꯕꯤꯔꯨꯔꯣ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯒ ꯅꯣꯏꯅ ꯆꯔꯥ ꯍꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯊꯕꯥꯅ ꯏꯆꯥꯅ ꯅꯍꯥꯟꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯏꯆꯥꯒꯤ ꯆꯥꯛ ꯍꯥꯟꯅ ꯏꯃꯥ ꯏꯟꯕꯤꯒꯦꯁꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯆꯥꯔꯒꯦ ꯄꯥꯔꯤꯅ ꯇꯜꯂꯤ ꯏꯆꯦ ꯍꯥꯟꯅ ꯆꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ ꯑꯗꯣꯝꯕ ꯂꯝ ꯍꯦꯟꯒꯅꯨꯁꯦ ꯏꯆꯦ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝꯃꯦꯕ ꯏꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯋꯣ ꯅꯨꯔꯩ ꯃꯁꯥꯗ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯕꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯁꯦ ꯆꯝꯐꯨꯠꯇꯣ ꯈꯔ ꯆꯥꯔꯒꯦ ꯑꯩ ꯊꯕꯥꯅ ꯁꯦ ꯏꯃꯥ ꯏꯟꯕꯤꯒꯦ ꯇꯣ ꯁꯨꯃꯥꯏ ꯆꯥꯔꯗꯤ ꯏꯆꯥ ꯅꯥꯕ ꯐꯔꯣꯏꯗ꯭ꯔꯥ ꯆꯥꯅꯤꯡꯗꯦꯅ ꯀꯔꯤꯁꯨ ꯆꯥꯗꯕꯒꯤ ꯅꯁꯥ ꯁꯣꯜꯂꯤꯕꯁꯦ ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯥꯔꯁꯤꯐꯥꯎ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯔꯦ ꯑꯩ ꯄꯨꯛ ꯊꯜꯂꯤ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ ꯅꯪ ꯄꯥꯕꯁꯨ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯂꯅꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯏꯃꯥꯕꯨ ꯀꯧꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯒ ꯄꯥꯔꯤꯒ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯔꯩꯅ ꯇꯥꯄꯨꯔꯦꯜ ꯅꯪ ꯑꯩꯕꯨ ꯈꯨꯟꯗꯣꯜꯗ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯇꯥꯄꯨꯔꯦꯜꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯗꯨꯒ ꯇꯥꯄꯨꯔꯦꯜꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯈꯟꯕꯅꯤ ꯑꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯥꯕ ꯐꯔꯒ ꯇꯥꯄꯨꯔꯦꯜꯒ ꯎꯅꯁꯤꯀꯣ ꯇꯥꯄꯨꯔꯦꯜ ꯅꯨꯔꯩ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯝꯃꯤ ꯏꯃꯥ ꯍꯥꯏꯅ ꯋꯥꯅ ꯀꯧꯖꯩ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗꯕꯅ ꯃꯃꯥꯅꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯊꯕꯥ ꯄꯥꯔꯤꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ ꯅꯨꯔꯩꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯕꯥ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯅꯨꯔꯩ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯅꯨꯔꯩ ꯏꯃꯥꯅ ꯅꯪꯕꯨ ꯆꯩ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯏꯆꯥꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯆꯥꯗ ꯆꯩꯔꯔꯣꯏꯌꯦ ꯁꯤ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯣ ꯏꯃꯥꯒꯤ ꯅꯨꯔꯩ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯂꯨꯕ ꯁꯅꯥꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯏꯄꯥꯒꯤ ꯅꯨꯔꯩ ꯁꯤ ꯄꯥꯕꯅ ꯏꯆꯥꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯑꯦ ꯅꯪꯒꯤ ꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯏꯆꯥ ꯃꯤꯠ ꯄꯥꯡꯉꯣ ꯏꯄꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕ ꯂꯥꯛꯑꯦ ꯁꯅꯥꯍꯜꯒ ꯊꯕꯥꯒꯅ ꯀꯟꯅ ꯀꯞꯄꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯨ ꯇꯥꯔꯗꯨꯅ ꯃꯍꯩ ꯂꯥꯡꯅꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯅꯨꯖꯥꯒ ꯊꯔꯣꯒꯁꯨ ꯇꯥꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯔꯦ ꯂꯩꯔꯝꯗꯕꯗꯒꯤ ꯈꯨꯟꯗꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯅꯨꯖꯥ ꯀꯞꯂꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯥꯄꯨꯔꯦꯜ ꯅꯨꯔꯩꯗꯣ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯅꯨꯔꯩ ꯀꯩꯗꯧꯔꯒꯦ ꯅꯨꯖꯥ ꯀꯞꯂꯒ ꯇꯥꯄꯨꯔꯦꯜ ꯅꯨꯔꯩꯗꯣ ꯅꯍꯥꯟ ꯇꯥꯄꯨꯔꯦꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯥꯏꯖꯔꯝꯕꯅꯦ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯅꯨꯖꯥ ꯑꯗꯨ ꯅꯨꯔꯩ ꯀꯩꯗꯧꯔꯒꯦ ꯊꯔꯣꯅ ꯇꯥꯄꯨꯔꯦꯜ ꯅꯨꯔꯩꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥ ꯅꯨꯔꯩꯕꯣ ꯀꯝꯗꯧꯅ ꯅꯨꯖꯥꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗꯨ ꯅꯨꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯅꯨꯔꯩꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯄꯨꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯂꯤꯕꯗꯨ ꯍꯥꯏꯗꯣꯛꯂꯒ ꯅꯨꯔꯩ ꯁꯤ ꯍꯧꯒꯠꯂꯣ
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯥꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯁꯦ ꯍꯧꯒꯠꯂꯣ, ꯅꯪꯕꯨ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦ ꯍꯧꯒꯠꯂꯣ, ꯁꯤꯔꯣ, ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ? ꯁꯦ ꯑꯩ ꯂꯥꯛꯑꯦ ꯅꯨꯔꯩ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯒꯦ, ꯅꯪ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯨꯔꯩ, ꯑꯩ ꯂꯥꯛꯑꯦ, ꯁꯦ ꯍꯧꯒꯠꯂꯣ. ꯅꯨꯖꯥꯅ ꯏꯇꯥ ꯅꯨꯔꯩ, ꯁꯦ ꯍꯧꯒꯠꯂꯣ, ꯅꯪꯕꯨ ꯇꯥꯄꯨꯔꯦꯜꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯗꯥꯏ? ꯇꯥꯄꯨꯔꯦꯜꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ, ꯁꯦ ꯅꯪ ꯍꯧꯒꯠꯂꯣ ꯅꯨꯔꯩ. ꯄꯨꯔꯦꯜꯅ ꯅꯨꯔꯩ, ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯛꯑꯦ, ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ, ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯅ ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯄꯨꯔꯦꯜ ꯃꯥꯒꯤ ꯐꯤꯈꯥꯎꯗꯒꯤ ꯅꯨꯔꯩꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤꯗꯨ ꯄꯨꯊꯣꯛꯂꯒ, ꯅꯨꯔꯩ, ꯁꯤ ꯌꯦꯡꯉꯨꯇꯨ, ꯅꯪꯅ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯅ ꯏꯔꯝꯕꯁꯦ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ. ꯁꯦ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯋꯣ. ꯄꯨꯔꯦꯜ ꯃꯥꯒꯤ ꯃꯇꯧꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯀꯞꯅꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯔꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯅ ꯇꯧꯔꯤ. ꯊꯕ ꯅꯨꯖꯥꯒ ꯊꯔꯣꯒꯗ ꯌꯦꯡꯗꯨꯅ, ꯉꯔꯥꯡꯊꯅꯤꯀꯣ ꯏꯆꯥꯅ ꯅꯣꯛꯇꯨꯅ ꯃꯇꯥꯅꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯕꯅꯤ. ꯑꯁꯨꯛ ꯊꯨꯅ ꯍꯦꯛ ꯏꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯗꯀꯣ. ꯍꯦ ꯏꯁꯣꯔ, ꯅꯪꯁꯨ ꯐꯠꯃꯟꯗꯦ. ꯏꯊꯥꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯂꯧꯁꯤꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ. ꯄꯥꯔꯤꯁꯨ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯄꯥꯕꯅꯤ ꯏꯆꯦꯃꯩꯅ ꯆꯨꯈ꯭ꯔꯦ. ꯏꯃꯥ, ꯏꯆꯦꯃꯩꯅ ꯆꯥꯛꯑꯦ. ꯏꯃꯥ, ꯄꯥꯕꯁꯤ ꯈꯥꯝꯃꯣ ꯏꯃꯥ. ꯄꯥꯔꯤ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ, ꯕꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯃꯩꯅ ꯊꯥꯔꯤꯁꯦ? ꯏꯆꯦꯃꯩꯅ ꯆꯥꯈ꯭ꯔꯦ ꯕꯥꯕꯥ, ꯏꯆꯦꯃꯩꯅ ꯆꯥꯈ꯭ꯔꯦ. ꯁꯅꯥꯍꯜ ꯀꯞꯇꯨꯅ, ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯆꯦ ꯂꯝꯍꯦꯟꯕꯤꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯑꯇꯣꯝꯕ. ꯑꯁꯨꯝꯅ ꯅꯨꯔꯩꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ. ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯠꯈ꯭ꯔꯕꯤ ꯅꯨꯔꯩꯕꯨ ꯀꯥꯎꯕ ꯍꯧꯅꯔꯛꯂꯤ. ꯊꯕꯥꯒ ꯁꯅꯥꯍꯜꯒꯁꯨ ꯄꯥꯔꯤꯒꯤ ꯈꯟꯗꯨꯅ ꯅꯨꯔꯩꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯈꯟꯈ꯭ꯔꯦ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯕ ꯃꯆꯥꯅꯤ, ꯀꯝꯗꯧꯅꯗꯤ ꯍꯦꯛ ꯀꯥꯎꯔꯨꯅꯤ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯥꯎꯊꯣꯛꯄ ꯄꯥꯝꯂꯕꯁꯨ ꯄꯨꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯔꯩꯇꯕꯨ ꯅꯤꯡꯁꯤꯡꯂꯤ. ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯅꯨꯔꯩ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕ ꯃꯤ ꯉꯥꯛꯇꯅꯤ. ꯃꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯗꯨꯅ ꯄꯨꯔꯦꯜ ꯂꯥꯟꯃꯤꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯍꯤꯡꯂꯤ. ꯄꯨꯔꯦꯜ ꯈꯨꯟꯗꯣꯟ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯅꯨꯔꯩ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯝꯗ꯭ꯔꯦꯀꯣ? ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯊꯥꯡ ꯃꯥꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯅꯨꯄꯤ ꯑꯃꯅ, ꯍꯣꯏ ꯏꯕꯨꯡ, ꯑꯩꯒꯤ ꯁꯅꯥꯎꯗꯣ ꯑꯝꯇ ꯊꯠꯄꯤꯌꯣ. ꯈꯪꯍꯧꯗ ꯃꯥꯅ ꯇꯥꯈ꯭ꯔꯕ ꯇꯥꯅꯤꯡꯗꯨꯅꯇ ꯂꯩꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯍꯥ ꯇꯍꯥ ꯌꯦꯡꯂꯛꯏ. ꯅꯨꯄꯤ ꯑꯗꯨ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯀꯩ ꯅꯨꯄꯥꯅꯣ ꯅꯪꯕꯣ? ꯅꯥꯒ ꯌꯥꯗꯕ꯭ꯔꯥ? ꯃꯤꯠꯀ ꯇꯥꯡꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯤꯕ ꯁꯅꯥꯎ ꯑꯁꯦ ꯊꯠꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯄꯨꯔꯦꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡ, ꯍꯣꯏ ꯏꯕꯨꯡ. ꯍꯩꯃꯥ, ꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯕ ꯖꯥꯠꯅꯤꯗꯅ. ꯁꯟ ꯊꯠꯄꯤꯌꯣ ꯍꯥꯏꯔꯨꯕ꯭ꯔꯕꯨ ꯀꯞꯄꯕ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ. ꯍꯩꯃꯥ, ꯑꯩꯗꯤꯕ ꯀꯥꯏꯗꯩ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯤꯉꯩꯗ ꯃꯤꯒꯤ ꯂꯧꯁꯦ ꯑꯃꯨꯛ ꯆꯥꯈ꯭ꯔꯦꯅꯦ. ꯃꯁꯤꯒꯤ ꯁꯅꯥꯎꯁꯤꯁꯨ ꯁꯦꯟꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ. ꯄꯨꯔꯦꯜꯅ, ꯅꯨꯔꯩ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯛꯂꯛꯏ. ꯇꯁꯦꯡꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯅꯨꯔꯩꯒ ꯁꯛꯇꯝ ꯈꯣꯂꯩ ꯈꯣꯟꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ. ꯄꯨꯔꯦꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯅꯨꯔꯩ. ꯅꯨꯄꯤ ꯑꯗꯨ ꯉꯛꯅ, ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯣ ꯏꯕꯣ? ꯑꯗꯣ ꯑꯩꯗꯤ ꯃꯤꯡ ꯅꯨꯔꯩ ꯀꯧꯗꯤꯌꯦ, ꯏꯅꯨꯡꯉꯥꯟꯕꯤ.
ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯔꯩ ꯑꯣꯏꯕꯣꯏ ꯅꯤꯡꯖꯔꯨꯕꯅꯤ, ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯔꯩ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯒꯤꯗꯃꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯈꯪꯍꯧꯗ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯏꯅꯣꯉꯥꯟꯕꯤ ꯄꯨꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨ ꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯔꯦꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯂꯁꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯄꯨꯔꯦꯜ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫